ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯦꯜꯊ ꯇꯤꯞꯁ ꯑꯃꯠꯇ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯟꯅ ꯇꯧꯔꯨꯔꯒ ꯍꯛꯆꯥꯡ ꯅꯤꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯈꯣꯡ ꯈꯨꯠ ꯈꯔ ꯅꯤꯛꯄ ꯍꯥꯏꯕꯁꯤ ꯇꯣꯏꯅ ꯇꯧꯒꯜꯂꯤ꯫ ꯃꯁꯤ ꯃꯔꯝ ꯀꯌꯥꯃꯨꯛꯅ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯒꯁꯨ ꯅꯤꯛꯂꯤꯕ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯂ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯃꯔꯨ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯈꯔꯗꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯂꯣꯏꯔꯒ ꯅꯤꯛꯂꯛꯄ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯃꯒꯤ ꯈꯨꯗꯝ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯃꯔꯨꯑꯣꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯀꯨꯏꯔ ꯐꯥꯎꯕ ꯂꯦꯞꯇꯅ ꯅꯤꯛꯂꯒꯗꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯨꯔꯒ ꯍꯛꯆꯥꯡ ꯅꯤꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯀꯌꯥꯃꯨꯛ ꯂꯩꯕꯅ ꯑꯇꯣꯞꯄ ꯁꯤꯝꯇꯣꯝꯁꯤꯡꯁꯨ ꯈꯪꯖꯤꯟꯕ ꯃꯔꯨ ꯑꯣꯏ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯝꯗꯥꯏ ꯑꯃꯗꯤ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯇꯧꯕ ꯏꯁꯥꯒꯤ ꯍꯩꯅꯕꯤꯁꯤꯡꯁꯨ ꯄꯨꯛꯅꯤꯡ ꯆꯪꯂꯕꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯅꯤꯛꯄꯒꯤ ꯃꯔꯝ ꯈꯪꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯌꯥꯏ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯅꯤꯛꯄꯒꯤ ꯊꯧꯑꯣꯡ ꯊꯣꯛꯍꯟꯕ ꯀꯃꯟ ꯑꯣꯏꯕ ꯃꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯈꯥꯗ ꯄꯤꯔꯤ: ꯃꯁꯜ ꯐꯦꯇꯤꯛ꯫ ꯃꯁꯜ ꯐꯦꯇꯤꯛ (ꯃꯁꯜ ꯆꯣꯛꯊꯕ) ꯍꯥꯏꯕꯁꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯅꯤꯛꯍꯟꯅꯕꯒꯤ ꯀꯟꯗꯦꯝ ꯑꯣꯏꯕ ꯃꯔꯝ ꯑꯃꯅꯤ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯅꯔꯚꯁ ꯁꯤꯁꯇꯦꯝ (CNS) ꯅ ꯃꯣꯇꯣꯔ ꯌꯨꯅꯤꯠꯁꯤꯡꯗ ꯁꯤꯒꯅꯦꯜ ꯄꯤꯗꯨꯅ ꯃꯁꯜꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯜꯂꯤ꯫ ꯃꯣꯇꯣꯔ ꯌꯨꯅꯤꯠ ꯑꯃ ꯍꯥꯏꯕꯁꯤ ꯃꯣꯇꯣꯔ ꯅ꯭ꯌꯨꯔꯣꯟ ꯑꯃꯒ ꯃꯁꯜ ꯐꯥꯏꯕꯔꯁꯤꯡꯒꯅ ꯁꯥꯏ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯨꯏꯊꯅ ꯇꯧꯔꯤꯕꯒꯤ ꯃꯇꯤꯛ ꯁꯤꯒꯅꯦꯜꯁꯤꯡ ꯑꯁꯤ ꯇꯞꯊꯔꯛꯏ ꯑꯃꯗꯤ ꯑꯦꯛꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯁꯤꯅ ꯃꯁꯜꯁꯤꯡ ꯑꯃꯨꯛ ꯀꯟꯇ꯭ꯔꯦꯛ ꯇꯧꯕ, ꯑꯃꯨꯛ ꯔꯤꯂꯦꯛꯁ ꯇꯧꯕ, ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯊꯨꯔꯛꯏ꯫ ꯑꯁꯤꯅ ꯅꯤꯛꯄꯒꯤ ꯊꯧꯑꯣꯡ ꯑꯣꯏꯍꯜꯂꯛꯏ꯫ CNS ꯅ ꯃꯁꯜꯁꯤꯡꯕꯨ ꯁꯥꯐꯨ ꯀꯟꯅ ꯂꯦꯡꯕꯗꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨꯁꯨ ꯍꯟꯊꯔꯛꯏ꯫ ꯃꯁꯤꯅ ꯆꯣꯛꯊꯕꯒꯤ ꯊꯧꯑꯣꯡ ꯑꯣꯏꯍꯜꯂꯛꯏ, ꯃꯁꯤꯗꯒꯤ ꯅꯤꯛꯄꯒꯤ ꯊꯧꯑꯣꯡꯁꯨ ꯑꯣꯏꯍꯜꯂꯛꯏ꯫ ꯃꯁꯜ ꯐꯦꯇꯤꯛꯀꯤ ꯑꯇꯣꯞꯄ ꯈꯨꯗꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯣꯟꯊꯕ, ꯅꯥꯕ, ꯑꯦꯅꯔꯖꯤꯒꯤ ꯂꯦꯚꯦꯜ ꯅꯦꯝꯕ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯁꯜ ꯐꯦꯇꯤꯛ ꯇꯧꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯜ ꯑꯗꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯍꯜꯂꯤ꯫ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯐꯥꯎꯔꯛꯂꯕ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯌꯥꯎꯔꯛꯂꯕꯗꯤ ꯆꯥꯡ ꯈꯔ ꯍꯟꯊꯔꯒ ꯌꯦꯡꯕ ꯌꯥꯏ꯫ ꯃꯁꯤ ꯃꯣꯇꯣꯔ ꯌꯨꯅꯤꯠꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯃꯣꯇꯣꯔ ꯌꯨꯅꯤꯠ ꯈꯔꯗꯤ ꯃꯇꯤꯛ ꯂꯩꯅ ꯂꯦꯡꯕ ꯑꯣꯠꯄ ꯈꯛꯇꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯐꯤꯗꯨꯞ ꯑꯃꯗ ꯀꯨꯏꯅ ꯂꯦꯡꯗꯅ ꯂꯩꯕ ꯃꯇꯝꯗ ꯑꯍꯦꯟꯕ ꯐꯣꯔꯁꯀꯤꯗꯃꯛ ꯂꯩꯔꯤꯕ ꯃꯣꯇꯣꯔ ꯌꯨꯅꯤꯠꯁꯤꯡ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯏ꯫ ꯃꯁꯤꯗꯒꯤ ꯍꯛꯆꯥꯡ ꯅꯤꯛꯄꯒꯤ ꯊꯧꯑꯣꯡ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯍꯧꯁꯥꯅ ꯅꯤꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯁꯜ ꯑꯗꯨꯗ ꯊꯦꯡꯅꯒꯜꯂꯤ꯫ ꯈꯨꯗꯝ ꯑꯣꯏ ꯄ꯭ꯔꯦꯛ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯑꯃꯗꯤ ꯃꯇꯨꯡꯗ ꯄꯥꯝꯕꯣꯝ ꯑꯃꯗꯤ ꯀꯣꯔꯇ ꯅꯤꯛꯄ ꯌꯥꯎꯏ꯫ ꯏꯗ ꯌꯥꯎꯕ ꯆꯤꯅꯤꯒꯤ ꯆꯥꯡ ꯅꯦꯝꯕ ꯃꯁꯜꯁꯤꯡ ꯒ꯭ꯂꯨꯀꯣꯖꯄꯨ ꯐ꯭ꯂꯨꯏꯗꯀꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯩ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯃꯇꯝꯗ, ꯃꯔꯨꯑꯣꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯌꯥꯝꯅ ꯀꯟꯅ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯒ꯭ꯂꯨꯀꯣꯖꯒꯤ ꯃꯌꯦꯡ ꯇꯥꯊꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯏꯗ ꯌꯥꯎꯕ ꯆꯤꯅꯤꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯕꯨ ꯍꯥꯏꯄꯣꯒ꯭ꯂꯥꯏꯁꯤꯃꯤꯌꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯐ꯭ꯂꯨꯏꯗ ꯃꯇꯤꯛ ꯆꯥꯅ ꯌꯧꯔꯛꯇ꯭ꯔꯕꯗꯤ ꯃꯁꯜ ꯅꯤꯛꯄ ꯍꯧꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯣꯛꯊꯕ, ꯑꯔꯥꯝ ꯈꯧꯔꯥꯡꯕ, ꯀꯣꯛ ꯆꯤꯛꯄ, ꯀꯣꯛ ꯉꯥꯎꯕ, ꯀꯟꯐ꯭ꯌꯨꯖꯟ, ꯏꯔꯤꯇꯦꯕꯤꯂꯤꯇꯤ, ꯁꯣꯟꯊꯕ, ꯃꯤꯍꯨꯟ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯃꯥꯌꯣꯛꯅꯕ ꯌꯥꯏ꯫ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ: ꯍꯛꯆꯥꯡꯒꯤ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠ ꯆꯥꯡ ꯆꯥꯅ ꯊꯝꯅꯕꯒꯤꯗꯃꯛ ꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏ꯫ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠꯅ ꯃꯤꯑꯣꯏꯕꯒꯤ ꯅꯔꯚꯁꯁꯤꯡ ꯑꯃꯗꯤ ꯃꯁꯜꯁꯤꯡꯒꯤ ꯐꯪꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯑꯀꯟꯕ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯇꯧꯕꯅ ꯍꯨꯃꯥꯡ ꯌꯥꯝꯅ ꯊꯣꯛꯍꯜꯂꯤ ꯑꯃꯗꯤ ꯍꯛꯆꯥꯡꯗꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤ꯫ ꯍꯨꯃꯥꯡ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯣꯛꯈ꯭ꯔꯕꯗꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯍꯜꯂꯤ꯫ ꯃꯁꯜ ꯈꯪꯆꯣꯡ ꯆꯣꯡꯕ ꯑꯃꯗꯤ ꯅꯥꯕ ꯊꯣꯛꯍꯟꯕꯁꯨ ꯌꯥꯏ꯫ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯒꯤ ꯑꯇꯣꯞꯄ ꯁꯤꯝꯇꯣꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯣꯛꯊꯕ, ꯈꯧꯒꯪꯅꯕ, ꯍꯛꯀꯤ ꯏꯁꯤꯡ ꯃꯆꯨ ꯑꯣꯜꯂꯛꯄ, ꯃꯄꯥꯜ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ, ꯀꯣꯛ ꯆꯤꯛꯄ, ꯀꯣꯛ ꯉꯥꯎꯕ, ꯁꯣꯟꯊꯕ, ꯀꯟꯐ꯭ꯌꯨꯖꯟ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯕ ꯌꯥꯏ꯫ ꯀꯦꯐꯤꯟꯒꯤ ꯆꯥꯡ ꯋꯥꯡꯅ ꯁꯤꯖꯤꯟꯅꯕ: ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯝꯗꯥꯏꯗ ꯀꯣꯐꯤ, ꯁ꯭ꯄꯣꯔꯠ ꯗ꯭ꯔꯤꯡ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤ-ꯋꯥꯔꯛꯑꯥꯎꯠ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡ ꯊꯛꯄ ꯄꯥꯝꯅꯕ ꯌꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯊꯛꯅꯕ ꯃꯍꯤ-ꯃꯅꯥꯏꯁꯤꯡ ꯑꯁꯤꯗ ꯀꯦꯐꯤꯟ ꯌꯥꯎꯏ꯫ ꯃꯁꯤꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯡꯒꯜ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯗꯨꯕꯨ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯜꯂꯕꯗꯤ ꯍꯛꯆꯥꯡ ꯅꯤꯛꯂꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯅꯤꯛꯄ ꯑꯁꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯑꯋꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯏ꯫ ꯀꯦꯐꯤꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯛꯄ ꯑꯁꯤ ꯈꯣꯡ-ꯈꯨꯠꯇ ꯇꯧꯍꯜꯂꯤ, ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯇꯣꯞꯄ ꯀꯌꯥꯠꯁꯤꯡꯁꯨ ꯌꯥꯎꯕ ꯌꯥꯏ꯫ ꯀꯦꯐꯤꯟꯒꯤ ꯆꯥꯡ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯅ ꯃꯤꯍꯨꯜ ꯌꯥꯡꯅ ꯆꯣꯡꯕ, ꯀꯣꯛ ꯉꯥꯎꯕ, ꯇꯨꯝꯕ ꯌꯥꯗꯕ, ꯑꯣꯅꯤꯡꯕ, ꯗꯥꯏꯔꯤꯌꯥ, ꯑꯃꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯍꯟꯕ ꯑꯁꯤꯅꯆꯤꯡꯕꯁꯨ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯟꯅ ꯇꯧꯔꯨꯕꯒꯤ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯅꯤꯛꯄꯒꯤ ꯆꯥꯡ ꯍꯟꯊꯅꯕꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕꯁꯤꯡ ꯃꯈꯥꯗ ꯄꯤꯔꯤ: ꯄꯣꯊꯥꯕ: ꯃꯁꯜ ꯅꯤꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯁꯜ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯣꯏꯍꯜꯂꯛꯏ꯫ ꯍꯛꯆꯥꯡ ꯅꯤꯛꯄ ꯐꯥꯎꯔꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯊꯕꯒꯤ ꯃꯍꯨꯠꯇ ꯃꯁꯜꯁꯤꯡꯕꯨ ꯄꯣꯊꯥꯍꯟꯒꯗꯕꯅꯤ꯫ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯟꯕ:
Hakchang sajel tauba loiraba matungda masi oiba sinjak sasinduna masalsingbu amuk nauhonuna mathau hapkadabani. Hakchang sajel tauba matamda hakchangda tungsinduna thamliba glucose ki saruktuna amuk menkhatnabagidamak chariba sinjak aduda carbohydrate yauhangadabani. Masalsingbu repair taunabagidamak protein yauhangadabani. Ising thakpa Hakchanggi leifam thokpa electrolyte amadi isinggi chang menkhatnabagidamak yariba makai thuna mahi manai thaksingadabani. Stretch tauba Hakchang sajel tauruba matungda stretching taubana masalsing komthokhanba amadi sikpa nabagi changsu hantahanbada mateng pangi. Hakchang sajel toururaga hakchang nikpagi thawong tholakpadagi ngakthoknabagidamak tauba yabasing. Hakchang sajel taubagi chang tapna tapna henggathanba. Hakchang sajel taubagi matam natraga kanba tappagi chang adu khajik khajik tapna tapna henggathangadabani. Asum taubana hakchang nikpa amadi asok apan thokadabadagi ngakthokpada mateng pangba yai. Hakchang sajel taudringaida diet chaba Hakchang sajel taudringai mamangda hakchangbu fril matik chana pigadabani. Hakchang sajel taudringai pung ama natraga ahum faubagi mamangda chahaugadabani. Caffeine sizinabagi chang hanthaba natraga thadokpa. Caffeine da sensitive oiba mioi oiragana hakchang sajel tauramdaida caffeine sizinabagi chang hanthagadabani natraga thadokadabani. Hakchang sagathanba amadi ingthahanba Masalsinggi movement gidamak hakchang sajel taudringai mamangda hakchang sagathangadabani. Loiraba matungda hakchang soktaba sikpa nabasing adudagi recover taunabagidamak hakchang ingthahangadabani. Hakchang sajel loiraga chagadaba chinjaksing adu hana mangjaunana sem saraga thamlamba. Chagadaba acha athaksing adu hana mangjaunana semdoklaga thamlamlabadi hakchang sajel tauba hek loibaga yamna thunna chasinduna masalsingbu refill tauba ngamhangadabani. Hakchang sajel tauramdai tauringai amadi loiraba matungda mahi manai thakpa. Numit chuppa mahi manai thakpana dehydration gi risk hantahanbada mateng pangi. Asaba matamda mapanda hakchang sajel tauragadi natraga akanba mawongda hakchang sajel tauragadi mahi manai thakpagi chang henggathangadabani. Anamba matamda hakchang sajel tauruba matungda hakchang nikpagi thawong asi khudong thiningai oigande. Adubu matam sangna leptana niklaga leiraba nungsa honba waraba kok ngauraba oraba wantharaba sirs tauraba adu oirabadi ana leng sangi mateng laugadabani. Mayam video ase ahanba oibanina marakta soikiba lankiba kharasu yaure madugidamakta mayamna ngakpigani aduga mayamgi mafamda ngasidagi horaga health tips amamam nungtigi planthokjage mayamna nungsibiduna miyeng taminasi yengsu yengminasi tasu taminasi aduga channel asibu nungsibiduna subscribe like amasung share tawbiramu aduga mathangi video sembadagidi mayam fajana soidanaba landanaba paba matamda honajaraage asi hairaga video asi matang asida losinjarage thank you sungsoi soidana mathangda mayam anau nauba health tips ki maramda mayam da update pijarake mayam adu funga minersi share matang asida losinjarage thank you